Himes PAODAM eng tabiriba singbu nomaitham kajana khurumjari. Ahanbada maruoiba pau pizari. Unified Command gi from Manipur gi Chief Minister N Birena hanadagi paiduna lakli haujisu pairi haina veteran politician Ozoina haikre. Special awareness kam account opening camp ama pangthokre. Physiotherapy gi mobile OPD ambulance service Manipur gi ahanba oina launch tawkre. Loinana Ayodhya gi Ram Mandir ngasi Prime Minister Narendra Modi na sangakre. Makatawa pau. Unified Command Manipur gi Chief Minister Nongthangmam Birena hanadagi hauna mahakna paiduna lakli haujisu CM na adumak pairi haina veteran politician Okram Joina haikre. Ngase kawada leba mahaki yumda paumi singa unaba amada wafam ase phondol aduna Joina hai Unified Command gi from Manipur gi Chief Minister da sinari haiduna kanagumba mioi kharana social media da thagaliba ase tobiganu Unified Command gi from hanadagi Manipur gi Chief Minister na paiduna lakli haujisu adumak pairi Unified Command gi role oina ngase fawbada Council of Ministers singi oiba mifam kaya pangthokhrabagi haina su hangnakli Manipur kang khong sairaba matam asida security advisor gi from atopa mina pai haibasi angakpa fawi malemgi mafam amatada Manipur gi asigumba minister poklagani haibasu thajade imung amagi lekon sembada mapuna lekhong somba oide haibasi kari wahan thokno haina su phongdokhi Kuladitagi akoigi Unified Command akoigi biring dus ina yesu kana haige karai dus ina ragis Shizu mama sa pai leni ai uzi jo angjeri siri birenda mak Unified Command je han su ma du moi lai uzi ge ma du moi magi Unified Command gi role loina with his council of minister how many meetings were called thang rage cabinet to care khana rage As a Manipur is throck back Tarkanda. Now situation of Manipur is throck back. Siri Viren Amsumagi Council of Minister. Magi Anekpa. When a new security advisor to give. Pelardo. Madu Manipur Mian the Madu Koyan of a blood top and the lower. It is a blood. Say the Manipur Mian Sarkar Hameva Miendo. Madugi scapegoat in a Kulati to the one and a Kale. Mado, Kulatiki, Aran, you lay? Away, Haini. Langsai Tauna Manipur na kaksingi yung tong koding da Amadi Palel Irengbam Testpur, Wabaga yaw na mafam kayada, amasung lamida lakpa gari sing da yek salay tarike machu suna yaro ba firal yan tokre. Maitay mitay gi horafom amasung furub asegi hawgalakli ba angang sing da hena mamuta na kanghan na ba, kangning bagi inod ama naharo singi kokta lutong da chuhong na ba, mipong kuding na isagi horafom yek salay kangza na ba, akang basing na su amuk na hauna na makata basing da takpi tambido na, ibu daw pakang bagi macamasu ori ba aikoy da ireybak iramdam gi damak katopang ngambagi taunagi inod hapiram sanu kanna langsay tauna Manipur na salay tari kifiran asigen topani. Waksing itarani 25 ba imoynu imagi numit asida maitay yumthong kudingda salay tari kifiran paihanduna imagi mafamda sakhong ngahongba sakhoipa tangdu leitaba mai pakpa iramdam ama oinaba Thominasi haina langsay taunagi maikadagi phongdorakli masida natana imoynu imana lakpada tumduna lariba maitay luching basing amutang makeup thokhan biramba oirasanu awa ana ahing nunthil khaidana ningtham ulen lakta chaba machet tumba machet lan ngakniba ima ibel iche isal thauna farba ichil inaw punamak achetpa thaunaga loyana khongpham chetna leminasi ibudawgi masu oiriba aikoina lamhenba khuraki ina lai sariba mitop singbu maru phangna muthatnaba amata oina leminasi ima lebak miyamgi damak langsay thauna Manipur na matam supada lepli hari. All Manipur Working Journalists Union Amzuna sahi amachup na satharak pa Golden Jubilee Celebration thawram ka mari lena na special awareness kam account opening camp gi thawram ama National Small Savings Scheme ama de Postal Life Insurance Scheme na sindu na ngasi Manipur Press Club ta pangthokre thawram adu the Information and Public Relations Government of Manipur gi Director Dr. T.S. Charanjit Singh Directorate of Small Savings Department of Finance Government of Manipur gi Director Rajendra Nongthangbam ama de All Manipur Working Journalists Union Amzu gi President Bijoy Kakching Tabam su saru yaki thawram adu ga
mari lenana IPR gi director Dr. T.S. Saranjit na hai saving tawbagi thabak ase yamna kanaba posak amani postal department na lakholakliba thabak thorom kaya ase yamna thagatningai ni adum oinaba postal office ta mioi amana karigumba hiram amada khangnaba lakpada office ki staff singna ningthina guide tawinaba hotnaba pami Manipur da leriba Miyam saving tawbagi satnabi asi nongma nongmagi hengalakpagi mami tarakli miyam nasu kanaba yaba thabak sing yariba makai lobiu haina su appeal tawki recurring deposit yaw view ka sa direct small saving na hayo recurring deposit se yamna kana forum ne ne phande dum loina insurance ka taw bo pa ayam ba so ko taw je recurring deposit tawraga china bu su ayam thengna dei taw bi ram ni hayo tanje why sing jai jara ka mayam punama sai gi export sing na hayo ko ki karam lo mi na si asi hai jara ga mayam punama dikita Thamapan mapung pharak laba Manipur gi irang asida ngase phawat center government na urai parai tawduna leitok liba ase Manipur gi micham miyam botumi kang oina urabara center na sanaba lilada state lengak na yengduna leiriba karigino hain Manipur Pradesh Congress Committee gi vice president Haris Sorgwasami na haikre ngase biti rota leiba congress baban da pangthokiba pawgi mifam amada wafam ase phongdokladuna Haris Sor na hai ngarang 10 political party gi mihul singha Manipur gi chief minister N Birenga unaruraba amada India constitution gi article 355 Manipur da chalai haina phongdorakiba amadi irang asina micham kaya ama asi ananalakpa mikap miracle na nilaklaba asida state lengak na center gi yakayengduna leiba amadi center na sanariba geopolitics ki lilada thuduna leiba gi matam natre Haujik ta makeup thotuna makeup miracle na niliba lamdam asida tangdu leitaba puraknaba athuba matamda hotnaba fai central government na state government gi mathakta dictatorship rule tawduna state government pu opi nebirabra state government na tawgadaba thabak thoram singda ayat apan piduna tawba yai natraga yade haibagi yathang pirabra haibasi congress party na chungadaba ngamde loina lengak sembada yawriba MLA minister na haujik leriba phibam asida chief minister na loba warepta yaningi natraga yaningde haina leithoktuna leiraga chief minister Mathanda Silhanba haibasi mathau masak khangdaba luchingba amagi thawongni amadi chief minister na su mathanda sinnaba hotnaba su yaroi haina phongdoki mahakna makhata aduna hai article 355 haibasi duty of union to protect external aggression and internal disturbance to ensure state stability haibani Kamjong district da miyamna tadaba khun amada miyoi kaya ama sangsinduna lesilakpa haibasi external aggression gi achouba khudam amani masina apikpa furup amabu Muthan kiba yabagi chang yamna wangna leiribani maram aduna athuba matamda asigumba chayetnaba kaya asige warwaisin puratuna hanagi tangdu leitaba phibam hanjan hanba hotnaba mathau tai masi BJP lengak na ngamdre haiba asisu congress na thajai masina maram oiraga prime minister amadi union home minister na tangdu leitaba lamdam ama hanjan hanaba hotnabada hena mieng changhan ningbagi apamba so phongdokhi Yakri kanu ko tada di madu su external aggression amani haidana akam nahi constitution ke part na du pami adu Manipur da kari basi nomui paira tan ko natana ta kun matam da Kamjong da mi changa ko le ram da mi lising taruk le dar da di madu su external aggression amani India di apagi refugee convention 1951 orani madu leiba kundugi leiba identity culture kari kara loina mangu ya Political parties singi oiba mifam ama ngarang CM secretary ta pangthokpa si thagatli adumapu mifam aduda article 355 chatna de haiba khagangda khanaba asidi apemba oide madugi maho central force singi thawong su handokpagi matang amadi kuki zo furup sing asi ST list gi lokthoknabagi recommendation thanabagi matang da khanaram labadi miyamna henna apemba poknaramgadabani haina RPI athawali gi national secretary Maheshwar Thongnawjamna phongdokre hiram asiga mari lenana ngasi kasapata leba mahaki yumda pangthokiba pawgi mifam amada mahakna makhata na hai chin kuki narco terrorist singna maitei furuki micham kaya ama central force singna anakpada leina hatliba asi leibak sinba thungna khangnarabani masida central force singna yengduna leiriba asigi matangda khanabagi mahuta Manipurda article 355 satnadabra haina khanaraga tokpa asi nungaite ami sahana parliamentary external aggression yaure haina lauthokiba amadi state asida central force listing kaya marom sangsilakpa asina article 355 asidi chatnare haiba khanglabani adubu India amadi India gi state ama oibada natana India gi mingchat kaya purokliba Manipur asi illegal cooking narco terrorist singna thugaina bahona liba asida central force singna yengduna leriba asi karigino haiba khanagadabani
ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯒ ꯆꯤꯡ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯊꯥ 7 ꯐꯥꯖꯤꯜꯂꯛꯄ ꯑꯁꯤꯗ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯂꯨꯟ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯗꯁꯨ ꯍꯟꯗꯣꯛꯄꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯈꯟꯅꯗꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯧꯅ ꯆꯪꯂꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ STꯒꯤ ꯉꯥꯛꯂꯧ ꯑꯁꯤ ꯂꯣꯏꯅ ꯐꯪꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯇ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯀꯨꯀꯤ ꯖꯣꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ST ꯂꯤꯁꯇ ꯌꯥꯎꯐꯝ ꯊꯣꯛꯇꯦ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯜꯂꯤꯕ ꯑꯁꯤꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯔꯛꯅꯕ ꯈꯪꯍꯜꯂꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯅ ꯀꯨꯀꯤ ꯖꯣꯕ ꯐꯨꯔꯨꯞꯁꯤꯡꯕꯨ ST ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯥꯗ 50 ꯆꯪꯁꯤꯜꯂꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯈꯨꯗꯤꯡꯃꯛꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯒꯤ ꯋꯥꯐꯝ ꯇꯣꯛꯊꯣꯛꯂꯒ ꯁꯦꯟꯇꯔꯗ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯑꯦꯖꯦꯟꯗꯥ ꯑꯃꯗ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯚꯣꯏꯁ ꯑꯃ ꯊꯝꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇꯔꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯆꯪꯍꯟꯗꯕ ꯍꯥꯏꯅ ꯄꯨꯟꯅ ꯋꯥꯔꯦꯞ ꯂꯧꯕ ꯌꯥꯔꯕ ꯃꯇꯝꯅꯤ꯫ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯔꯒ ꯃꯩꯇꯩꯕꯨ ꯇꯨꯝꯅ ꯍꯥꯠꯈꯤꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯃꯩꯇꯩ ꯇꯨꯝꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ NCERTꯒꯤ ꯂꯥꯏꯔꯤꯛꯇ ꯃꯩꯇꯩ ꯀꯧꯕ ꯐꯨꯔꯨꯞ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯍꯥꯞꯂꯛꯄ ꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ꯫ अखोई लेरिबा मैम से पॉलिटिकल पार्टी मपान दगी लेरिबा हुजी पावर पाइबा सिंग से सी एक्शन लौखलक्तबा तारगदी ओपोजिशन ओइरो नोइसु हुजी चप तप ताबी म ngang म थम म चंगे अखोई कई हाई अखोइने पामिसे करिनो हाइबसे पुखपा म चंगे हाइबदी डिप्लोमेसी सानरगा अमा मगी वाली नतबिदा एदई इवन रूलिंग सुसु इस अखोई अचौबा स्ट्रेट फॉरवर्ड ओइबा डिसीजन लो उन चंगे अदुन लापनि अखोई सु यावना एनी बीजेपी ओइरो दगी कांग्रेस ओइरो जेडी ओइरो आरपीआई ओइरो एनी लेबिरे पुनमक से पुंजल कांदा करीगुंबा अखोई पुंजल असि अदुगा चटसे अखोई दिल्लीदा लेरकांदा अखोई करीगुंबा सिगी नुमिसि मनुसिदा अखोई कुकी टेररिस्ट करीगुंबा मुततबा तारबती अखोई नोइगी पॉलिटिकल पार्टी मैम से मणिपुर अमता खोंदा हलोइसे अखोई हाइरासेबा ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ BJPꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤ ꯁꯨꯛꯂꯣꯏ ꯂꯣꯏꯈꯤꯔꯣꯏ ꯍꯥꯏꯅ ꯍꯥꯟꯅꯒꯤ MPPꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯜ ꯕꯣꯔꯣꯖꯥꯎꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ BJPꯅ ꯇꯧꯔꯤꯕ ꯂꯥꯂꯣꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯈꯪꯕ ꯍꯧꯔꯛꯂꯦ꯫ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕ ꯍꯧꯔꯅꯤ ꯍꯥꯏꯔꯤ꯫ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤꯕꯨ ꯂꯥꯟ ꯑꯁꯤ ꯈꯥꯝꯕꯒꯤ ꯋꯥꯐꯝꯂ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯈꯤꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯨꯀꯤꯅ ꯂꯥꯡꯂꯤꯕ ꯑꯁꯤ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒ ꯂꯣꯏꯅꯅ BJPꯅ ꯂꯥꯡꯍꯟꯕꯅꯤ꯫ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯝꯂꯕꯁꯨ ꯀꯨꯀꯤꯁꯤꯡꯅ ꯍꯧꯖ ꯀꯌꯥꯔꯛ ꯂꯥꯟꯗꯥꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤ ꯀꯌꯥ ꯃꯥꯡꯍꯜꯂꯒ ꯑꯃꯨꯛ ꯚꯤꯛꯇꯤꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯠꯇꯨꯅ ꯍꯪꯂꯒ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯔ ꯂꯥꯛ ꯈꯔ ꯄꯤꯔꯒ ꯊꯦꯝꯂꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯂꯨꯄꯥ ꯂꯥꯛ 10ꯒ ꯑꯣꯟꯅꯕ ꯌꯥꯕ꯭ꯔꯥ? ꯃꯔꯝ ꯑꯁꯤꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤ BJP ꯄꯥꯔꯇꯤꯒꯤ ꯂꯩꯉꯥꯛꯅꯤ꯫ BJP ꯄꯥꯔꯇꯤꯅ ꯂꯩꯉꯥꯛꯂꯤꯕꯁꯤꯡ ꯑꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯁꯤꯒꯤꯗꯃꯛ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯀꯦꯔꯥ ꯇꯥꯟꯊꯣꯛꯀꯦꯔꯥ ꯑꯃ ꯇꯧꯒꯗꯕꯅꯤ ꯐꯣꯡꯗꯣꯛꯈꯤ꯫ Honorable Home Minister, under the control of the BJP party में एक्शन वगैरह लो रो, नागे ताथोक रो, नत्रगा मोइदे तौरिबा थबकसिंसे मसिदि याय जाति हाइदरा मो सेशन लमु कौरगाना मनु डिस्कशन तौरा मसि करा थोबले BJP ने थोब मनावा BJP पार्टी ने थोब मनाती है at any time at any place आई मनु याय जलिन तौनगे ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 19ꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯀꯥꯡꯆꯨꯞ ꯆꯤꯡꯊꯛꯇ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯈꯨꯠ ꯆꯜꯂꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯇꯈꯦꯜꯂꯝꯕ ꯃꯅꯣꯔꯟꯖꯟꯁꯤꯡꯒꯤ ꯃꯤꯍꯥꯠꯀꯤ ꯃꯥꯌꯣꯛꯇ ꯁꯦꯝꯈꯤꯕ JACꯅ ꯀꯧꯈꯤꯕ ꯄꯨꯡ 49ꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯕꯟꯗ ꯏꯁꯥꯒꯤ ꯏꯊꯧꯅꯤ ꯈꯟꯕꯤꯗꯨꯅ ꯕꯟ ꯁꯧꯒꯠꯈꯤꯕ CSO ꯀ꯭ꯂꯕ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡ ꯄꯨꯝꯅꯃꯛꯄꯨ JACꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ JAC against the brutal killing of ꯇꯈꯦꯜꯂꯝꯕ ꯃꯅꯣꯔꯟꯖꯟꯁꯤꯡ ꯊꯤꯌꯥꯝ ꯀꯣꯟꯖꯤꯟꯒꯤ ꯀꯟꯚꯦꯅꯔꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯄꯜꯂꯤꯕꯗꯤ ꯕꯟ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕꯤ ꯈꯔꯗ ꯋꯥꯈꯜ ꯇꯥꯃꯤꯟꯍꯧꯗꯕꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯗꯨꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯂꯥꯛꯇꯕꯅ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪꯁꯤꯡ JACꯅ CSOꯁꯤꯡ ꯀ꯭ꯂꯕ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯇꯥꯟꯅꯔꯒ ꯍꯦꯟꯅ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯑꯊꯨꯕꯗ ꯂꯦꯞꯃꯤꯟꯅꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 19 ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ 5ꯗ ꯁꯦꯝꯒꯠꯀꯗꯧꯔꯤꯕ ꯈꯨꯜ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯇꯤꯝ 5 ꯉꯁꯤꯒꯤ ꯕꯠꯇꯥꯂꯤꯌꯟ ꯀꯃꯥꯟꯗꯔ
Section Commander amadi Deputy Commander sing lauthoklaga miyamda khusinaragani amadi ima leba kanaba phongna thabak tawragani haina political activist thapamsa kanglipalna phongdokre ngarang dagi hauduna mafam manga da semgadaba khulngakpa volunteer singi battalion sing sembagi makha chatharakpa oina ngasisu Imphal West ki Tourism Youth Progressive Club amadi Thawal District ki Sikhong Sekmaida anisuba amadi ahumsuba battalion hangdokre battalion hangdokpaga mari lenana political activist thapamsa kanglipalna hai thama panrom Thama Parom asida kukina ko terrorist sing nang mai thakraba maitegi khulsing kanba amadi hanjan hanba Manipur lengak na hujik fawba ngamdri masidagi hendotuna juri bamda fawba kuki sing na landarakli kuki sing na mahan khraba maitegi lam sing lengak na hanjan hanba ngamgani haibasi thajabagi wangmada lakli hauji sitharakli ba thawong asina center amadi state anina manaraga maitei sing khongkhut punsilaga hatnaba silabra haibasi chingnadaba ngamde maram asina maitegi khulsing hanjanaba amadi ngak senaba volunteer sing da lengak na kulai sinabiro Manipur imagi saktam kanabagi ihul ekhoida chapchana lei thama pan asida uriba security arrangement asi maitaibu namthabani maram asina ekhoi punna amata oina makeup thoktuna iramdam asi kalasi haujik semgatliba team asi loop natraga organization nate maitai ama oina lofam thokpa amadi maitai ipa ichil inaw singi thodang du masak khamina nanaba hotnabani haiki ina haujik luxury ba thodang se loop sembana teba aigi lanai over lupam semba natraga aina luchingbo inanaba sembadu nateba aina ngasi luxury ba thodang jidi maitai ama oina logwam ba thokpa thodang do aina luxaba aduga leiriba maitai ipa ichil naw mayam sidaida maitai ama oibagi thodang do mayamda masak khangmina nabo honaba duneba aikoina chachari basi loop semba nate India lengakna Manipur thugaiba manba mawongda irang tawhaliba asida Manipurda lariba political party khudimaki oiba warep ama loduna thingnaba India lengakta taksimbiu maduda yaraktaba tarabadi Manipur asi ningtamla haina political party singna lauthokpiu maduda tholakpa afafatagi teksak pumba miyamga loinana thingnani haina laipulikna phongdokre ngase Manipur Press Club ta pangthokpa pawgi mifam amada laipulik ki likloi lesemba mangang tensombamna wafam asi phongdokhibani mahakna makha taraduna hai laipulik haibadi istorge seba tawduna kathoklaba likloi ngaktani adubu laininglaga leiba yaraktabana maram oiraga Manipurda lariba political parties singna amato oina warep lawduna India lengakta irang asi lusinaba hotnabiu Manipur asi ningthaupanba leibak ama oirambata natana maromdam lepsaduna isana lengakchaba lamdam amani adubu India ge suknom sasanda lausingkhiba numitagi ngasi phawba Manipur asi mei chaktuna lakli haiki Когда activities मैम तौजगरे तौजबे activities सिंह दोपो सिले इजरे को मखाना यावले सिम मैम नि media na तर तौबिदना हारिबा लाइफुना पाबजरिबा बै वाखलोन जे याम यफमदा आइदारे media ga mun thambir Allah ki हारिबा कनमले दिसि Kanglai iya ke lamyanba maichau Thauka Chanpagi Sahit Chama amasuba mapokumot ningsing tharom ngasi sagol ban sayak Kurau Makhong United Club ki complex ta pangthokre tharom duda kanglai Park Lamjing Thausikon gi hanagi convener kolom achaubi khuman Kurau Makhong United Club ki president Sukam Ratan Kumar Govinda Temple Board ki pandit Loisangi pandit achauba Yumkhaibam Luang Khamba na chingba miyoi kaya su saru yaki ngasigi tharom da saru yaki ba singna maichau Thauka Chanpagi mitam da haikat lekat tamki tharom asi Kurau Makhong United Club maichau Thauka Chanpa ningsing loop amadi sayang Kurau Makhong Women Development Committee na sinkibani Lions Club International District 322D gi makhada leiba Lions Club Kaksing Greater na Jiban Hospital Kaksing ga khusam naraga ngase indoor stadium Kaksing wari Kongoi Community Hall amasung All as Home Kaksing gi lip camp sing da diabetes detection camp sing mathang oina pangthokre knockout diabetes haiba thim da pangthokhiba diabetes detection camp sing aduda relief camp ahum asida leiba miyoi marifu rong blood sugar level amadi blood pressure check tawki ngase gi camp sing aduda Lions Club of Kaksing Greater gi president Naurem Nomita Devi secretary Nomaitham Sunita atay members sing saruk yaki Physiotherapy gi oiba mobile OPD ambulance service Manipur gi oina su ahanba oina Namoibung Pung Makhongda leiba Sidayak Hemi Home and Physiotherapy Clinic tang asi launch tawduna thamkhre Manipur Cancer Care and Research Institute ki Karnik Noeski Director Dr. Professor G.S. Moyangthemna launch tawki
ꯂꯣꯟꯁ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯣꯡꯃꯩꯕꯨꯡ ꯄꯨꯡ ꯃꯈꯣꯡꯗ ꯂꯩꯕ ꯁꯤꯗꯌꯥꯏ ꯍꯦꯃꯤ ꯍꯣꯝ ꯑꯦꯟ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯀ꯭ꯂꯤꯅꯤꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯥꯛꯇꯔ G.S. ꯃꯣꯏꯔꯥꯡꯊꯦꯝꯅ ꯐꯣꯡꯗꯣꯔꯛꯄꯗ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯕꯣꯗꯤ ꯃꯨꯚꯃꯦꯟꯠ ꯇꯧꯕ ꯉꯝꯗꯕ ꯀꯌꯥ ꯑꯁꯤ ꯃꯁꯤꯅ ꯉꯝꯍꯜꯂꯛꯀꯗꯧꯔꯤꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯀꯦꯟꯁꯔ ꯍꯥꯏꯕ ꯑꯁꯤꯗꯁꯨ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯃꯁꯤ ꯂꯥꯌꯦꯡꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯀꯨꯏꯅ ꯆꯍꯤꯔꯣꯝꯗ ꯆꯪꯕ ꯃꯔꯝꯅ ꯁꯥꯡꯂꯕ ꯃꯇꯝ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯗꯨꯅ ꯂꯥꯌꯦꯡꯕ ꯉꯝꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤꯒꯤ ꯌꯦꯡꯗꯨꯅ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯒꯤ ꯑꯣꯏꯕ ꯃꯣꯕꯥꯏꯜ OPD ꯑꯦꯝꯕꯨꯂꯦꯟꯁ ꯁꯔꯚꯤꯁ ꯊꯝꯂꯛꯄ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯊꯝꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯈꯤ ꯍꯣꯁꯄꯤꯇꯥꯜꯗ ꯇꯧꯕꯗꯤ ꯉꯝꯗꯕꯅꯤꯅ ꯂꯥꯛꯄ ꯉꯝꯗꯕ ꯌꯥꯎꯏ ꯑꯗꯨꯒ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯒ ꯃꯌꯨꯝꯗ ꯂꯩꯕ ꯌꯥꯎꯏ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨ ꯍꯥꯏꯕ ꯏꯟꯗꯤꯕꯨꯁꯟꯅ ꯇꯧꯔꯤꯕ ꯉꯁꯤꯒꯤ ꯃꯣꯕꯥꯏꯜ ꯍꯦꯜꯊ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯑꯃ ꯃꯅꯤꯄꯨꯔꯗ ꯐꯣꯔ ꯐꯥꯔꯁ ꯇꯥꯏꯝ ꯍꯧꯗꯣꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯍꯔꯥꯎꯖꯩ ꯑꯩꯈꯣꯏꯅꯁꯨ ꯃꯥꯕꯨ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯁꯣꯁꯥꯏꯇꯤ ꯁꯃꯥꯖꯗꯒꯤ ꯀ꯭ꯂꯕꯇꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯒꯤ ꯏꯟꯗꯤꯕꯨꯁꯟꯅ ꯇꯧꯔꯛꯏꯕ ꯃꯥ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯂꯩꯖꯣꯟ ꯑꯃꯔꯣꯝꯗ ꯁꯤꯗꯌꯥꯏ ꯍꯦꯃꯤ ꯍꯣꯝ ꯑꯦꯟ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯀ꯭ꯂꯤꯅꯤꯛꯀꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯌꯥꯝꯕꯦꯝ ꯏꯟꯗꯤꯕꯨꯁꯟꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯃꯁꯤꯗ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯛꯄ ꯃꯁꯤꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯃꯐꯝꯗ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯗꯕ ꯃꯔꯝꯅ ꯑꯁꯤꯒꯨꯝꯕ ꯁꯔꯚꯤꯁ ꯑꯃ ꯂꯩꯕ ꯇꯥꯔꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗꯁꯨ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯄꯨꯊꯣꯔꯛꯄꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗꯁꯨ ꯆꯠꯇꯨꯅ ꯐ꯭ꯔꯤꯗ ꯂꯥꯌꯦꯡ ꯆꯠꯊꯕ ꯍꯧꯔꯒꯅꯤ ꯑꯁꯤꯒꯨꯝꯕ ꯁꯔꯚꯤꯁ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯊꯝꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯋꯥꯏꯁ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯃꯗꯨ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕ ꯃꯁꯤ ꯍꯧꯗꯣꯛꯆꯔꯦ ꯑꯗꯨꯒ ꯃꯁꯤ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯒꯤ ꯃꯇꯨꯡꯏꯟꯅ ꯃꯌꯥꯝ ꯄꯥꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯁꯤꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯗꯤꯃꯥꯟ ꯂꯩꯔꯒꯗꯤ ꯏꯕꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯣꯕꯥꯏꯜ ꯀ꯭ꯂꯤꯅꯤꯛꯁꯤꯡꯒꯤ ꯑꯩꯅ ꯒꯥꯔꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯅꯕꯁꯨ ꯑꯩꯍꯥꯛꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯔꯦꯗꯤ ꯂꯩꯔꯦ ꯏꯔꯩꯕꯥꯛ ꯀꯟꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯁꯤꯟꯅꯔꯛꯂꯤꯕꯁꯤꯡꯅ ꯇꯧꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯍꯥꯏꯈ꯭ꯔꯦ ꯉꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯗꯨꯀꯣꯒꯤ 19ꯂꯛ ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝ ꯑꯃ ꯏꯝꯐꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯌꯨꯝꯅꯥꯝ ꯈꯨꯅꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯗ ꯃꯤꯇꯣꯞꯁꯤꯡꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯃꯊꯧ ꯇꯥꯏ ꯂꯥꯟ ꯆꯠꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯝ ꯉꯥꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯟꯗ ꯃꯇꯦꯡ ꯄꯥꯡꯒꯗꯕꯁꯤꯡꯅ ꯃꯥꯒꯤ ꯑꯣꯏꯕ ꯂꯅꯥꯏ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈꯤꯕ ꯇꯥꯔꯕꯗꯤ ꯀꯨꯀꯤꯖꯣꯁꯤꯡꯅ ꯇꯧꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯈꯣꯏꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯒꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯁꯤ ꯂꯥꯟ ꯉꯥꯛꯀꯗꯕꯗ ꯈꯟꯒꯗꯕ ꯋꯥꯈꯜ ꯃꯌꯥꯝꯅꯁꯨ ꯈꯟꯗꯨꯅ ꯄꯔꯤꯡ ꯆꯨꯝꯅ ꯈꯟꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩꯈꯣꯏ ꯇꯧꯒꯨꯝꯁꯤ ꯂꯣꯏꯅꯅ ꯑꯃꯨꯛꯀꯣꯟꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯐꯤꯔꯦꯞ ꯂꯩꯖꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯁꯤꯡꯅꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀꯣꯟꯅ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯑꯃꯗꯤ ꯂꯥꯟ ꯃꯔꯛ ꯑꯁꯤꯗ ꯃꯤꯡꯆꯠ ꯇꯥꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯁꯣ ꯇꯧꯕꯒꯤ ꯃꯍꯨꯠ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯍꯥꯏꯈꯤ ꯄꯔꯤꯡ ꯑꯃꯗ ꯆꯨꯝꯅ ꯈꯟꯁꯤ ꯋꯥꯈꯜ ꯍꯥꯏꯗꯣꯛꯀꯨꯝꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯟꯖꯟꯅꯒꯗꯕ ꯊꯕꯛ ꯊꯧꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏ ꯇꯧꯒꯨꯝꯁꯤ ꯃꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯒꯨꯝꯕꯁꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯂꯥꯟ ꯀꯥꯞꯇꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯟꯒꯤꯗꯃꯛꯇ ꯆꯦꯟ ꯆꯣꯡꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯂꯟꯇꯤꯌꯥꯔꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯇꯧꯕ ꯃꯇꯝꯗ ꯈꯔ ꯑꯍꯣ ꯑꯔꯥꯛ ꯑꯁꯣꯏ ꯑꯔꯥꯡ ꯌꯥꯎꯔꯒꯁꯨ ꯃꯗꯨꯗ ꯑꯋꯣꯄꯥ ꯁꯥꯗꯅ ꯃꯗꯨꯗ ꯍꯦꯛꯇ ꯁꯣꯏꯔꯦ ꯈꯣꯠꯂꯦ ꯇꯨꯀꯥ ꯊꯤꯅ ꯉꯥꯡꯕꯒꯤ ꯍꯩꯅꯕꯤꯁꯨ ꯊꯥꯗꯣꯛꯄꯤꯌꯨ ꯉꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯌꯨꯗꯨꯒꯣꯒꯤ 25 ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 15ꯗ ꯂꯩꯃꯔꯥꯝ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏ ꯁ꯭ꯀꯨꯜ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯏꯃꯥ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄ ꯅꯪꯅꯕ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯌꯥꯎꯅ ꯁꯨꯁꯥꯏꯗ ꯇꯧꯕꯒꯤ ꯐꯤꯔꯦꯞ ꯂꯧꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯂꯥꯛꯂꯤꯕ ꯇꯥꯡ 24ꯗ ꯏꯆꯥꯁꯤꯡꯅ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯕ ꯂꯩꯕꯅ ꯈꯣꯡꯖꯪ ꯑꯗꯨ ꯍꯟꯗꯣꯛꯆꯔꯤ ꯏꯆꯥꯁꯤꯡꯅ ꯁꯤꯜꯂꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯂꯩꯃꯔꯥꯝ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏ ꯁ꯭ꯀꯨल ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤ ꯏꯟꯃꯦꯠ ꯂꯩꯆꯣꯝꯕꯝ ꯊꯥꯁꯅꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯊꯥꯁꯅꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯆꯥꯛꯄꯗꯒꯤ ꯂꯥꯟꯖꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯌꯨꯝꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ ꯊꯥ 9 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤ
ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯣ ꯍꯥꯏꯔꯤꯕꯅꯣ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯊꯨꯕꯗ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯊꯥꯁꯅꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 23 ꯑꯁꯤꯗ ꯏꯆꯥꯁꯤꯡꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯕꯒ ꯂꯣꯏꯅꯅ ꯌꯥꯎꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯣ ꯑꯩꯈꯣꯏ ꯍꯟꯗꯣꯛꯆꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯦꯗꯤꯌꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯏꯟꯃꯦꯠ ꯀꯥꯡꯕꯨꯅ ꯋꯥꯐꯝ ꯑꯗꯨ ꯊꯝꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯆꯤꯟ ꯀꯣꯌꯥ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯆꯍꯤ ꯍꯨꯝꯐꯨ-ꯍꯨꯝꯐꯨꯇꯔꯥ ꯍꯦꯟꯅ ꯃꯌꯨꯝ ꯃꯀꯩ ꯁꯥꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯂꯕꯁꯤꯡꯗ ꯂꯝꯒꯤ ꯃꯄꯨ ꯑꯃ ꯑꯣꯏꯕꯒꯤ ꯄꯇꯥ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯃꯤꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ MTUꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯨꯇꯨꯝ ꯆꯨꯔꯥꯃꯅꯤꯅ ꯍꯥꯏꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯅꯥ ꯃꯁꯤꯡ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯇꯨꯅ ꯃꯥꯏ ꯄꯥꯛꯂꯕ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟ ꯃꯃꯤꯠꯀꯤ ꯋꯥꯡꯉꯨ ꯅꯨꯡꯒꯥꯏꯗ ꯂꯩꯕ ꯐꯥꯔꯝꯗ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯨꯇꯨꯝ ꯆꯨꯔꯥꯃꯅꯤꯅ ꯍꯥꯏꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯃꯩꯇꯩꯅ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯈꯥꯗ SC ꯂꯤꯁꯇ ꯆꯟꯒꯗꯕꯅꯤ ꯍꯥꯏꯕ ꯀꯦꯝꯄꯦꯟꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯃꯌꯨꯝ ꯃꯀꯩ ꯁꯥꯗꯨꯅ ꯆꯍꯤ ꯍꯨꯝꯐꯨ-ꯍꯨꯝꯐꯨꯇꯔꯥ ꯍꯦꯟꯅ ꯂꯩꯔꯛꯂꯕꯁꯤꯡꯅ ꯄꯇꯥ ꯄꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕꯁꯤꯡꯗ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯃꯤꯡꯗ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯇꯥ ꯄꯤꯕꯤꯌꯨ ꯍꯥꯏꯕꯒꯤ ꯀꯦꯝꯄꯦꯟ ꯆꯠꯊꯕ ꯍꯧꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯟꯕ ꯌꯥꯗꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯅꯤ ꯍꯥꯏꯔꯗꯨꯅ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯆꯨꯔꯥꯃꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯂꯤꯕ ꯇꯤꯜꯍꯧ ꯆꯅꯝ ꯑꯇꯩ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯝꯕ ꯀꯌꯥꯗꯨ ꯉꯁꯤꯗꯤ ꯂꯥꯏꯔꯦꯟ ꯃꯃꯤꯠꯀꯤ ꯇꯧꯔꯝꯂꯤꯕ ꯀꯌꯥꯁꯤ ꯃꯍꯥꯛꯀꯨꯝꯕ ꯐꯥꯔꯃꯔ ꯆꯥꯝꯃ ꯊꯣꯛꯂꯛꯂꯕꯗꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡꯁꯦ ꯆꯍꯤ ꯆꯨꯞꯄ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯇꯨꯅ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯕ ꯊꯣꯛꯂꯕꯗꯤ ꯂꯝꯗꯝꯁꯤꯗ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯑꯆꯧꯕ ꯏꯟꯀꯝ ꯂꯥꯛꯇꯨꯅ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯗꯨꯅ ꯂꯥꯏꯔꯦꯟ ꯃꯃꯤꯠꯀꯨꯝꯕ ꯐꯥꯔꯃꯔ ꯀꯌꯥ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯅꯤꯄꯨꯔꯤ ꯌꯨꯊ ꯐ꯭ꯔꯟꯠ ꯑꯣꯐ ꯑꯁꯥꯝ ꯃꯩꯐꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯟꯗꯛ APSCꯗ ꯃꯥꯏ ꯄꯥꯛꯂꯛꯂꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯈ꯭रे ꯃꯩꯐꯥ GHQꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯥꯡꯖꯝ ꯕ꯭ꯔꯣꯖꯦꯟꯅ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨꯅ ꯁꯤꯜꯆꯔ ꯕꯦꯔꯥꯈꯥꯜꯒꯤ ꯑꯣꯏꯅꯥꯝ ꯑꯅꯤꯟꯗꯤꯇꯦ ꯁꯤꯡ ꯑꯦꯁꯤꯁꯇꯦꯟꯠ ꯑꯦꯀꯥꯎꯟꯠ ꯑꯣꯐꯤꯁꯔ ꯑꯄꯣꯛꯄ ꯑꯣꯏꯅꯥꯝ ꯑꯃꯣꯔꯦꯟꯗ꯭ꯔ ꯁꯤꯡ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯌꯥꯟꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯃꯊꯪꯗ ꯕꯤꯀ꯭ꯔꯝꯖꯤꯠ ꯈꯨꯃꯟꯆꯥ ACS ꯔꯦꯡꯛ 42 ꯑꯄꯣꯛꯄ ꯃꯥꯏꯕꯝ ꯃꯪꯂꯦꯝꯕ ꯁꯤꯡ ꯑꯄꯣꯛꯄꯤ ꯖꯣꯏꯁꯅꯥ ꯔꯥꯅꯤ ꯁꯤꯡ ꯃꯣꯡꯒꯣꯜꯄꯨꯔ ꯍꯧꯖꯤꯛꯅ ꯁꯤꯜꯆꯔ ꯇꯔꯥꯄꯨꯔꯗ ꯂꯩꯕꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ ꯄꯣꯏꯂꯥꯄꯨꯔꯒꯤ ꯃꯧꯁꯨꯃꯤ ꯕꯔꯃꯟ ACS ꯔꯦꯡꯛ 65 ꯋꯥꯏꯐ ꯑꯣꯐ ꯑꯃꯤꯠ ꯕꯔꯃꯟ ꯑꯄꯣꯛꯄꯤ ꯃꯅꯣꯔꯃꯥ ꯕꯔꯃꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯃꯊꯪꯗ ꯅꯤꯡꯉꯣꯝꯕꯝ ꯔꯅꯕꯤꯔ ꯁꯤꯡ ACS ꯔꯦꯡꯛ 62 ꯑꯄꯣꯛꯄ ꯅꯤꯡꯉꯣꯝꯕꯝ ꯂꯣꯀꯦꯁꯣꯔ ꯁꯤꯡ ꯑꯄꯣꯛꯄꯤ ꯅꯤꯡꯉꯣꯝꯕꯝ ꯑꯣꯡꯕꯤ ꯃꯦꯔꯥꯇꯣꯝꯕꯤꯒꯤ ꯌꯨꯝ ꯁꯤꯡꯒꯔꯕꯣꯟ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝꯗꯨꯗ ꯃꯩꯐꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯇꯝꯄꯥꯛꯃꯌꯨꯝ ꯁꯂꯥꯎꯗꯤꯟ ꯃꯩꯐꯥꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯁꯩꯔꯥꯝ ꯍꯦꯔꯥꯖꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10ꯗ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯋꯥꯡꯉꯨ ꯇꯦꯔꯥꯈꯣꯡ ꯑꯀꯥꯁꯊꯣꯏꯗꯒꯤ ꯋꯥꯡꯉꯨ ꯁꯥꯕꯜ ꯃꯅꯤꯡ ꯃꯩꯆꯥꯛꯄꯤꯁꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯌꯥꯎꯅ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩ ꯃꯈꯥꯗ ꯂꯩꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡ ꯈꯝ ꯊꯦꯡꯅ ꯋꯥꯔꯕ ꯏꯃꯨꯡꯁꯤꯡꯗ ꯉꯁꯤ ꯏꯆꯝꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯅꯣꯡꯊꯣꯝꯕꯝ ꯔꯥꯖꯦꯟꯗ꯭ꯔꯣ ꯑꯦꯂꯥꯏꯁ ꯕꯣꯏꯅ ꯆꯦꯡ ꯌꯥꯎꯅ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡꯁꯤꯡ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯋꯥꯡꯉꯨ ꯇꯦꯔꯥꯈꯣꯡ ꯃꯈꯥ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯈꯤꯕ ꯑꯗꯨꯗ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯅꯁꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯋꯥꯡꯉꯨ ꯇꯦꯔꯥꯈꯣꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟ P ꯕꯂꯦꯁꯣꯔ ꯔꯤꯂꯤꯐ ꯀꯃꯤꯇꯤ ꯀꯨꯝꯕꯤ SCꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯝꯗꯝꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯆꯤꯡꯕꯤ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯋꯥꯡꯉꯨ ꯇꯦꯔꯥꯈꯣꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯋꯥꯔꯗ ꯅꯝꯕꯔ 3, 4, 5, 6, 7 ꯑꯃꯗꯤ 8ꯇꯒꯤ ꯈꯟꯒꯠꯂꯕ ꯏꯃꯨꯡ 53ꯇ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯈꯨꯠꯁꯤꯟꯅꯈꯤ ꯑꯌꯣꯙ꯭ꯌꯥꯗ ꯁꯥꯔꯤꯕ ꯍꯤꯟꯗꯨꯁꯤꯡꯒꯤ ꯏꯁꯣꯔ ꯔꯥꯝꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯂꯕ ꯃꯟꯗꯤꯔ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯁꯪꯒꯥꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗ 13 ꯁꯨꯕ ꯁꯦꯟꯆꯨꯔꯤꯗ ꯁꯥꯈꯤꯕ ꯃꯁꯖꯤꯗ ꯑꯗꯨ ꯍꯤꯟꯗꯨ ꯃꯤꯌꯥꯝ ꯑꯃꯅ 1992ꯗ ꯊꯨꯒꯥꯏꯔꯒ ꯃꯟꯗꯤꯔꯅ ꯁꯤꯟꯈꯤꯕꯅꯤꯅ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤꯗꯤ ꯑꯅꯧꯕ ꯌꯨꯒ ꯑꯃꯅꯤ ꯉꯁꯤꯒꯤ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯇꯣꯞ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯃꯁꯨꯡ ꯀ꯭ꯔꯤꯀꯦꯇꯔꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯕꯨ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ
ꯂꯧꯅꯕ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯤꯟꯗꯨꯒꯤ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟꯅꯗꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯕꯣꯏꯀꯣꯠ ꯇꯧꯈꯤ꯫ ꯊꯥ ꯈꯔꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯈꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯃꯣꯗꯤꯅ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯤꯡꯗ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯒꯤ ꯆꯥꯗ 40ꯗꯤ ꯍꯤꯟꯗꯨꯅꯤ꯫ ꯀ꯭ꯔꯤꯇꯤꯛꯁꯤꯡꯅꯁꯨ ꯍꯥꯏꯈꯤꯕꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯁꯦꯀꯨꯂꯔ ꯍꯥꯏꯔꯤꯕ ꯑꯁꯤ ꯒꯕꯔꯟꯃꯦꯟꯠ ꯑꯁꯤꯅ ꯔꯤꯂꯤꯖꯤꯌꯁ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯤ꯫ ꯊꯧꯔꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯥꯏꯅꯣꯔꯤꯇꯤ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯀꯤꯕ ꯄꯣꯛꯍꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯃꯟꯗꯤꯔꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯤꯁꯁꯤꯡ ꯑꯃꯗꯤ ꯔꯥꯁꯇ꯭ꯔꯤꯌꯥ ꯁ꯭ꯋꯌꯝꯁꯦꯕꯛ ꯁꯪꯘ (RSSꯒꯤ ꯂꯨꯆꯤꯡꯕ ꯃꯣꯍꯟ ꯚꯒꯋꯥꯠꯀ ꯂꯣꯏꯅꯅ PM ꯃꯣꯗꯤꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯂꯤ꯫ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯒꯤ ꯃꯇꯨꯡꯗ PM ꯃꯣꯗꯤꯅ ꯍꯥꯏꯈꯤꯕꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯄꯨꯋꯥꯔꯤꯗ ꯂꯩꯍꯧꯔꯒꯅꯤ꯫ ꯆꯍꯤ ꯀꯌꯥ ꯃꯁꯤꯡ ꯈꯪꯗꯅ ꯊꯦꯡꯅꯔꯕ ꯑꯃꯗꯤ ꯀꯠꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯣꯔꯗ ꯔꯥꯝ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯄꯨꯋꯥꯔꯤꯒꯤ ꯊꯣꯏꯗꯣꯛꯄ ꯑꯣꯏꯔꯕ ꯑꯁꯤꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯊꯥꯒꯠꯂꯤ ꯍꯥꯏꯕ ꯋꯥꯐꯝ PM ꯃꯣꯗꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯟꯗꯤꯔ ꯑꯁꯤꯗ ꯂꯅꯥꯏ ꯗꯥꯟ ꯇꯧꯔꯛꯅꯈꯤꯕ ꯁꯦꯟꯐꯝ $1,138,000 ꯆꯪꯅ ꯁꯥꯕꯅꯤ꯫ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯉꯁꯤ ꯍꯥꯡꯗꯣꯛꯂꯤꯕꯅꯤ꯫ ꯆꯍꯤ ꯑꯁꯤꯗ ꯁꯥꯕ ꯄꯨꯝꯅ ꯂꯣꯏꯔꯒꯅꯤ ꯊꯥꯖꯅꯔꯤ꯫ ꯑꯌꯣꯙ꯭ꯌꯥ ꯁꯤꯇꯤꯕꯨ ꯍꯧꯅꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ $3 ꯕꯤꯂꯤꯌꯟ ꯍꯦꯟꯅ ꯆꯪꯒꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯁꯪꯒꯥꯕꯒꯤ ꯊꯣꯏꯗꯣꯛꯄ ꯁꯛꯇꯝ ꯑꯣꯏꯅ ꯍꯤꯟꯗꯨ ꯗꯤꯄꯣꯇꯤ ꯂꯤꯁꯤꯡ ꯀꯌꯥꯅ ꯐꯤꯔꯥꯜ ꯍꯥꯏꯗꯨꯅ ꯑꯃꯗꯤ ꯗ꯭ꯔꯝ ꯊꯤꯜꯂꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯟꯈꯤ꯫ ꯂꯥꯟꯃꯤꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡꯅ ꯃꯟꯗꯤꯔꯗ ꯂꯩ ꯆꯥꯏꯊꯈꯤ꯫ ꯂꯣꯔꯗ ꯔꯥꯝꯒꯤ ꯁꯛꯇꯝ ꯌꯦꯛꯄ ꯆꯦꯛ ꯃꯆꯨꯒꯤ ꯐꯤꯔꯥꯜ ꯀꯌꯥ ꯁꯅꯥꯔꯩꯒ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯂꯝꯕꯤꯁꯤꯡꯗ ꯊꯦꯠꯈꯤ꯫ PM ꯃꯣꯗꯤ ꯑꯃꯁꯨꯡ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯣꯒꯤ ꯑꯗꯤꯇ꯭ꯌꯅꯥꯊꯀꯤ ꯁꯛꯇꯝ ꯌꯥꯎꯕ ꯕꯦꯅꯔ ꯀꯌꯥꯁꯨ ꯊꯦꯠꯈꯤ꯫ ꯐꯤꯜꯝ ꯁ꯭ꯇꯥꯔ ꯑꯃꯤꯇꯥꯚ ꯕꯆꯆꯟ ꯑꯃꯁꯨꯡ ꯀ꯭ꯔꯤꯀꯦꯇꯔ ꯁꯆꯤꯟ ꯇꯦꯟꯗꯨꯜꯀꯔꯅꯆꯤꯡꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯀꯌꯥꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯄꯥꯀꯤꯁꯇꯥꯟꯅꯗꯤ ꯉꯁꯤ ꯔꯥꯝ ꯃꯟꯗꯤꯔ ꯁꯪꯒꯥꯈꯤꯕ ꯑꯗꯨꯕꯨ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯣꯔꯦꯟ ꯑꯣꯐꯤꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯃꯁꯤꯡ ꯌꯥꯝꯕ ꯀꯥꯡꯂꯨꯞꯀꯤ ꯊꯧꯑꯣꯡ ꯎꯠꯊꯣꯛꯄꯅꯤ꯫ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ ꯃꯣꯕ ꯑꯃꯅ ꯕꯥꯕ꯭ꯔꯤ ꯃꯁꯖꯤꯗꯄꯨ ꯊꯨꯒꯥꯏꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯁꯨꯄꯦꯔꯤꯌꯔ ꯖꯨꯗꯤꯁꯤꯌꯔꯤꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡꯕꯨ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯟꯗꯤꯔ ꯁꯥꯟꯅꯅꯕ ꯑꯌꯥꯕ ꯄꯤꯊꯣꯛꯈꯤ꯫ ꯑꯇꯩ ꯃꯐꯝꯗ ꯂꯩꯕ ꯃꯁꯖꯤꯗꯁꯤꯡꯗꯁꯨ ꯊ꯭ꯔꯦꯇꯟ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯐ꯭ꯔꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯍꯥꯟꯅꯗꯒꯤ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ, ꯍꯧꯖꯤꯛꯁꯨ ꯄꯥꯏꯔꯤ ꯍꯥꯏꯅ ꯚꯦꯇꯔꯥꯟ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯜꯖꯣꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯦꯋꯥꯔꯅꯦꯁ ꯀꯝ ꯑꯦꯀꯥꯎꯟꯠ ꯑꯣꯄꯅꯤꯡ ꯀꯦꯝꯞ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯒꯤ ꯃꯣꯕꯥꯏꯜ OPD ꯑꯦꯝꯕꯨꯂꯦꯟꯁ ꯁꯥꯔꯚꯤꯁ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯌꯣꯙ꯭ꯌꯥꯒꯤ ꯔꯥꯝ ꯃꯟꯗꯤꯔ ꯉꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯁꯪꯒꯥꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯃꯦꯖ ꯄꯥꯎꯗꯝ ꯁꯟꯗꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫